ꯃꯌꯥꯝ ꯑꯣꯂꯤꯕꯤꯌꯥꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯁꯦ ꯅꯍꯥꯟꯈꯩ आर्ट की लंबीदा सुम चलमगा मतम सांगनासु लेपुरे अदुबु अइबु नुंसिबिबा मी म्यामना नंग फिल्मदा मखा ताना कुमक्ट्रगसु अदुम खोइना येंगबा फंगनबा ब्लॉग नंबीरओ अदु दुम हाये नुंसिबिदना अदो खोइगी थवालदगी दगी इनावनी लैये अदुदुना इचे नंग थोक्तबा कुइरे नंगी फोटोशूट तौबिदोइने ngasi लाक्तोइने नंगी ब्लॉग खांबिदोइने ना तौरगा मोय अनिसे लाकनी हाइरे अदुदुना ngasi दगी आइसे ब्लॉग नंबर हौरगे मयामना नुंसिबियो अदुदुगा अदुम नमहनिंगबा आइगेसु आइसे गार्डनिंग तौबगुम्बा चाक थोंबगुम्बा अदुम पामे अदुगुम्बदो आइना हैजबा खरा अदुम मयामदा शेयर तौजरके अदु येंबियो सिगी आइगी मेकअप तौदोइसिना अबुंगने अदगी कैमरा नमदोइसिना अंगोमचा होय खाताना दम येंगमिन्नरसे कोइसु लाबा माले येंगसे सिनाबु हाय अबुंग हाय मैया अंगोमचा हाय अदुदी केबा हौरकांदा अमु उच्चरगे कोई केबा हौदोरे कोई मैम केबा हौदोरे केबा हौरे केबा लोरगा मु येंगमिनरसे ये लोरे लोरे हौदो rồi đó, Jose khuyên mày cảm ơn xin rồi đấy. Ôi, xin học rồi đấy. Thank you, ma'am. Xin à? No. Okay. Bây giờ, cái plan đi yên đồng. Hay nè. Căng thẳng là cái yên đồng anh. Nhưng đâu thật được. Đây có. Yang kato nanti, kau ada. Abang. Miss Ratna. Hello guys. Ahan dulu ya kere. Oh ya. Thanks. Dia sama pun masih. Aduga amu pun kamu apa sih? Kamu kaya kau. Hai. Koido hojik shoot loiraga coffee amamam thakse haidana koi inam bagi casino cafe haidana ama laiye dugida coffee thakse da lakbane agi sing sumang lai kai da leibane पान ने ले रिसे सोमना कना तमखाई रोम द चतोइने आगे में से ले रे मैम से सागदा बखनरी येंगनरी मसा मसा की Is that doing no book? I did just on tiny. Oh.
ꯉꯝꯖꯥꯒꯤꯗꯤ I coffee tapping. ꯃꯆꯥ ꯅꯪꯒꯤꯗꯤ No, the green tea without sugar. ꯅꯪꯒꯤꯗꯤ I coffee. Atragi halamo. ꯔꯠꯅꯥꯗꯤ hot garlic chicken ꯑꯗꯨꯗꯤ ꯑꯩꯅ ꯑꯣꯏꯅ ꯇꯧꯊꯔꯛꯑꯒꯦ ꯀꯥꯏ ꯑꯃꯨꯛ ꯄꯨꯊꯣꯛꯂꯀꯥꯟꯗ ꯃꯨꯜꯂꯒꯦ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯥꯅꯦ ꯁꯦꯐ ꯑꯣꯏꯔꯤꯁꯤ ꯌꯥꯝ ꯍꯥꯎꯕꯅꯤ ꯚꯥꯏꯔꯦꯜ hào bò máy đâu kìa một sao thì nâng đi cái đâu kìa xe cái sông gì tu mau sao như này là sao em hỏi ấy bunga ngom sa ka bai tau ke Không như em hỏi phải ra thuốc rồi. em hỏi lỗi xin ăn ra thuốc rồi mà sai ta không cần ra này được mà khác thì làm được ple ji ngan sira cái gì vậy Cái gì vậy? em hỏi xin mình em xung từng cha và lạc biểu để tàu biểu tôi cả Cái gì các sinh cái gì đó thì mình sẽ Corino Malika các sinh trong lại cái rồi em trong ngay cái xe no cái xe em hỏi em test ơi lại sinh sinh na hang cái này em na automatic process em thui ngày này đi ta sẽ bisa là phần hai này em sẽ làm em meeting bất thường như này thân dê hai cái nó bỏ đúng. sinh này hai sinh về từ sinh cái đó đi aku thawal le lai ne na ಅದು ನೇ ಬಲ್ಲ ni thôi nó xem hào ấy xem nó sang việc tana sẽ khang đi xem luôn này Thằng này rồi sang ta đấy. mà sang tôi này Sao hôm sau cái em hai chữ cái gì nó? Cái sao bây giờ này tôi nên đi mang không mấy à rồi này đi ꯑꯩꯅꯁꯨ ꯑꯗꯨꯝ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨꯒ ꯅꯣꯏꯗꯒꯤꯁꯨ ꯈꯤꯇꯪ ꯗꯤꯇꯦꯜ ꯑꯣꯏꯅ ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯕꯗꯣ ꯅꯣꯏꯅ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯀꯦꯇꯔꯤꯡ ꯍꯥꯏꯁꯤꯗ ꯀꯩꯀꯩꯅꯣ ꯐꯪꯗꯣꯏꯁꯤ ꯅꯣꯏꯒꯤꯁꯤꯗ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯀꯦꯁꯤꯅꯣ ꯀꯦꯐꯦꯁꯦ ꯑꯩꯈꯣꯏ ꯀꯦꯐꯦ ꯑꯣꯏꯅꯁꯨ ꯇꯧꯔꯦ ꯃꯐꯝꯁꯤꯅ ꯀꯛꯆꯤꯡ ꯁꯨꯃꯥꯛ ꯂꯩꯀꯥꯏ ꯕꯔꯃꯥ ꯁꯨꯒꯨꯅ ꯔꯣꯗꯀꯤ ꯍꯦꯛ ꯍꯥꯏꯌꯨ ꯁ꯭ꯇꯦꯠ ꯍꯥꯏꯋꯦ ꯅꯥꯀꯟꯁꯤꯗ ꯂꯩꯖꯕꯅꯤ ꯁꯦꯡꯒ꯭ꯔꯣꯡ ꯁꯨꯃꯥꯛ ꯂꯩꯀꯥꯏ ꯁꯦꯡꯒ꯭ꯔꯣꯡ ꯍꯥꯏꯅ ꯈꯪꯅꯩ ꯃꯁꯤꯗ ꯑꯩꯈꯣꯏ ꯀꯦꯇꯔꯤꯡ ꯁꯥꯔꯚꯤꯁꯁꯦ ꯌꯥꯎꯔꯤꯁꯦ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡꯗ ꯍꯥꯏꯕ ꯖꯒꯣꯔꯒꯨꯝꯕ ꯑꯗꯨꯝꯕꯒꯤ ꯍꯥꯏꯗꯤ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯁꯥꯔꯚꯤꯁ ꯇꯧꯕ ꯆꯥꯅ ꯊꯛꯅꯕꯗ ꯑꯣꯏꯔꯣ ꯁꯥꯔꯚꯤꯁ ꯍ꯭ꯌꯨꯃꯦꯟ ꯁꯥꯔꯚꯤꯁꯄꯨ ꯑꯣꯏꯔꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯒꯤ ꯍꯩꯖꯤꯡ ꯄꯣꯠꯀꯤ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯃꯃꯥꯟꯅꯕꯤꯒꯤ ꯑꯆꯥꯄꯣꯠ ꯀꯩ ꯄꯦꯛꯀꯤꯡ ꯇꯧꯕ ꯑꯗꯒꯤ ꯑꯗꯨꯝ ꯒꯦꯠ ꯇꯨꯒꯦꯗꯔꯒꯨꯝꯕ ꯑꯗꯒꯤ ꯍꯣꯏ ꯑꯦꯅꯤ ꯌꯨꯝ ꯁꯪꯒꯥꯕ ꯑꯣꯏꯔꯣ ꯑꯗꯨꯃꯥꯏꯅ ꯕꯔꯊꯗꯦ ꯄꯥꯔꯇꯤꯒꯨꯝꯕ ꯃꯌꯥꯝ ꯂꯥꯛꯀꯥꯟꯗ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯁꯥꯔꯚꯤꯁ ꯇꯧꯕ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝꯅ ꯃꯣꯏꯅ ꯄꯥꯝꯃꯤꯗꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯒ ꯁꯦꯝꯃꯒ ꯃꯣꯏꯗ ꯑꯩꯈꯣꯏꯗ ꯐꯖꯅ ꯁꯥꯔꯚꯤꯁ ꯇꯧꯕꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯖꯩ ꯑꯩꯈꯣꯏꯁꯦ ꯍꯣꯏ ꯍꯣꯏ ꯍꯣꯏ
ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯗꯤ ꯌꯥꯝꯁꯨ ꯍꯥꯎꯔꯦ ꯑꯗꯨꯅ ꯃꯇꯨꯡꯗꯁꯨ ꯃꯌꯥꯝ ꯑꯃ ꯆꯥꯎꯈꯠꯄ ꯑꯗꯒꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯀꯨꯏꯅ ꯁꯥꯡꯅ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯣ ꯍꯥꯏꯔꯒ ꯃꯌꯥꯝꯅ ꯍꯥꯎꯔꯤꯕ ꯃꯌꯥꯝꯅ ꯄꯥꯝꯕ ꯍꯥꯏꯗꯨꯅꯤ ꯍꯣꯏ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯄꯥꯝꯕ ꯑꯗꯒꯤ ꯀꯨꯏꯅ ꯁꯥꯡꯅ ꯇꯧꯕ ꯉꯝꯕ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯑꯣꯏꯔꯣ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯃꯨꯛꯇꯪ ꯂꯥꯛꯄꯤꯔꯒ ꯃꯍꯥꯎ ꯌꯦꯡꯕꯤꯔꯣ ꯍꯣꯏ ꯃꯍꯥꯎ ꯌꯦꯡꯉꯒꯗꯤ ꯈꯪꯒꯅꯤ ꯌꯦꯡꯗ꯭ꯔꯗꯤ ꯈꯪꯉꯔꯣꯏ ꯍꯣꯏ ꯑꯩ ꯍꯧꯖꯤꯛ ꯐꯣꯇꯣ ꯁꯨꯠ ꯇꯧꯔꯨꯔꯒ ꯍꯜꯂꯛꯑꯦ ꯃꯣꯏꯁꯤꯡꯁꯨ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯥꯒꯤ ꯀꯦꯐꯦꯗꯨꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧꯕꯤꯌꯣ ꯍꯩꯖꯤꯡꯄꯣꯠꯀꯨꯝꯕ ꯑꯗꯒꯤ ꯂꯨꯍꯣꯡꯕꯒꯤ ꯑꯗꯒꯤ ꯑꯗꯨꯝ ꯒꯦꯗꯔꯤꯡ ꯑꯃ ꯍꯦꯛꯇꯗ ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧꯕꯤꯌꯣ ꯃꯥꯒꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯑꯩꯒꯤ ꯅꯝꯕꯔꯗ ꯍꯥꯏꯔꯛꯑꯁꯨ ꯌꯥꯔꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯁꯨ ꯌꯥꯔꯦ ꯃꯥꯒꯤ ꯅꯝꯕꯔꯗꯣ ꯑꯗꯨꯝ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯗꯨꯝ ꯍꯥꯞꯆꯔꯝꯃꯒꯦ ꯑꯩꯁꯦ ꯐꯤꯂꯝꯗ ꯊꯣꯛꯇ꯭ꯔꯒꯁꯨ ꯁꯨꯝ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯔꯨꯔꯕꯅꯤꯅ ꯃꯌꯥꯝꯅ ꯂꯝꯕꯤꯗ ꯑꯗꯨꯝ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯑꯗꯨꯝ ꯃꯣꯏꯁꯤꯡ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯏꯟꯇꯔꯦꯛ ꯇꯧꯕ ꯉꯝꯅꯕ ꯑꯩꯁꯦ ꯕ꯭ꯂꯣꯛ ꯑꯃ ꯁꯨꯝ ꯅꯝꯖꯕꯅꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯣ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ ꯑꯩꯒꯤꯗꯃꯛꯇ ꯑꯗꯨꯒ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯔꯣ Like, share, subscribe, and click the bell icon. Thank you. Namaste.